Khoishaonaraba Lamjingba Finance ki investor singgi senfam sing pithokte haiba wahouda erang thokhre. Ngasi masing yamlaba depositor sing laktuna airport manakta leiba anauba Lamjingba Finance ki office da investor sing laktuna thomjin ki amadi erang hoke. Tungda erang adu laksinanaba police team ama laktuna erang adu laksin ki investor amana phongdorakpada investor singi deposit pithoknanaba January thagi tang mangada mioi chamagi list ama thoki amadi numit aduda khana chainaba thokpadagi January gi tang mangada amuk mioi chatret ka marifutara mari gi list ama muk thoke. Tungda ngasi su wahouda investor singi list ama thokani hairaga thoklakkhidabagi erang adu horakhibani mamangda thokkiba investor singi list asida yauriba singi capital singsu pithokpa leitri hari. Housing Fauba Lamjingba Finance na Lairiva senfam sing asi karama matamda pithokadabano haibadusu Lamjingba Finance ki maikaidagi matam piba leitri hari. Ngasi faudadi ngasi date sida mo wahouda jingdo mo investor jingdugi kana jingdo thokani list to thokani na haibane adu list su thoktare hanagi 1 dagi 200 saubogi manungda leiba investor jingi paisa jo amata pithokte aduga paisa piu kamai tawno khopna habada gari amanba lawgera gari lawgera adagi lawba aiju hujik pirakadaba nate moi haije matam ko na phone toroga hairake na haibane dagi mo moina haije paisa oiragadi huji moi case nung aduda mayam leinari na haire case lei haibani na ngasagi paisa je tha matam naman tha de lai vote loiraga adagi adu hairaga ada hairaga na mayam na dumaina jamela mayam lare aduga hayeng mayam punamagna hayeng pung 11 sida moi wari sa sena dumaina wari se mayam launare moina so dumaina di haire